ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯅꯨꯡ ꯂꯪꯖꯟꯗꯅ ꯈꯣꯠꯆꯟꯗꯅ ꯇꯧꯔꯒ ꯑꯩ ꯏꯆꯥꯁꯤꯡꯗꯨꯅ ꯄꯤꯆꯛ ꯄꯤꯆꯛꯁꯤꯡꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯅꯨꯡ ꯄꯥꯟꯗꯅꯕ ꯑꯩꯅ ꯆꯦꯟꯕ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯃꯌꯥꯝꯗꯣ ꯑꯩ ꯎꯔꯨꯕꯗ ꯉꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯑꯩ ꯀꯟꯗꯦꯝ ꯇꯧꯏ ꯑꯁꯤꯒꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯁꯦ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯜꯂꯒ ꯌꯨꯝ ꯊꯨꯒꯥꯏꯔꯤꯕ ꯃꯑꯣꯡ ꯃꯌꯥꯝꯁꯤꯡꯁꯦ ꯑꯁꯤ ꯈꯜꯂꯨꯔꯒꯗꯤ ꯃꯁꯤ ꯏꯂꯦꯛꯁꯟꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯅ ꯑꯩ ꯈꯜꯂꯤ ꯑꯗꯨꯒ ꯏꯂꯦꯛꯁꯟ ꯃꯦꯇꯔꯗ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯩ ꯊꯥꯕꯅꯤ ꯍꯥꯏꯕꯁꯦ ꯑꯁꯤ ꯑꯩ ꯁꯁꯄꯦꯛ ꯂꯩ Taranithoi Suba Manipur Legislative Assembly Mikhalgi Rizal Haidokraba Matungda Zirivam Assembly Constituency da Thokhanlamle Thodok Singh Thoropagi Pau Leptri Sakhangdaba Singh ngarang ahing pung 12 rom taba duwaida Sorok Atingbi Khunauda Leiba Lai Haravom Project Kauba Amagi Yum Mei Thadokpiramle Hari Thodok adu project na mahaki apokpi masang ngamdre haiduna mamagi manakta chatkhiba tanjada thokibani matam aduda project ki loinabi amadi machanupi khak yumda leibani kari marangi yum mai tharambano haiba jab sana khangba ngamdrabasu thodok adu mikhalga mari leinaba oigani haina chingnei haina imungi miyoi singna phungdoragli mai thaba aduda project ki machanupi ki laptop gari ama paisa oina lupa listing kunrom amadi sana mohor taruklom leiramdre thodok asigi paw hek tabaga jiri police laktuna fiba adu yengsinki hari Yum Mei Thadokpiramle matangda L project na hai Zirivangi mafam kayada election ga mari lenana thokliba thodok sing asi yenglaga magi Yum Mei Thadokpiramle ba asisu vote ga mari lenaba soidina oigani haina chingnei maakna kanagoma miyoi amada fattaba tawkhiba leite Yum Mei Thadokpiramle ba asi yamna nuaite thodok asida gari sana laptop amadi sel oina lupa lising kunrom mangkre haina sumaakna makhataki mi suspect tawbasu leite kanamta leite gonda hojik haidi aiga kanamta lekai sida nuayada basu leite redi lekai ji mangna basu ai tawmi nate adum matam punamakta ai ji mail oina chatpani aduga handaki matang sida di aina sum chingthaba matamda mafam da election ga mari leina na mai thaba hogolapase asina maram oiraga adugi mai tharibagi mawong jum thugairibe mawong mayam singche asi khalluragadi machi election ga mari leini haina ai khalli aduga election method smain tarakanda khoigi jum mai thabani haibase asi ai suspect lai Thodok aduga mari lenana L project ki loinabi L punabadina hai miyoi amataga nungai nadaba leitabani na aikhoina kanada sutaina fam leite thodok asi vote ka mari lenaba oiram kani khali mamangda vote ki damak asigumba thodok thokpa amata leikide handak nong manini ki manungda thokliba thodok asi Zirivamda amukta fawa thokidriba amani asigumba thodok asi amuk hana thokan biganu haina mahakna phongdoki Ngarang ayog miyam hawraktuna yum amasung dukan gi pochei thugai yekhaiba gari thugaiba amadi yumda nung langsillamliba sikari maramgi no haina Zirivam district gi manung chanba dibong awang lekai ward number 10 dagi Moirangthem promen na hanglagli handak da pangthokiba Manipur Legislative Assembly mikhalda Zirivam Assembly constituency dagi Janata Dal United gi miref ama oina mai pakraba MD Asaf Udin gi Sonapur da leiba yumda ngarang numidang pangthokiba pawgi mifam amada promen na hai ngarang ayuk piyoi kangluf khara laklaga mahaki dukan manung da thamba computer CCTV camera laptop amadi atai machine kaya thugai biramle masida sunatana yumgi pochei amasung gari su amang ata thokan biramki miyam aduna nung thomsil lakpada mahaki apokpi wanthaki asugumba lewak macha tadaba thodok adu akanma maungda condemn tawi kanana kari marangi damak asigumba thawong sing satharibano haividu sengdok piraku loinana mari lenaba authority na sumatik chaba action lokhat piyo haina promen na makhatana phongdoki ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯅꯨꯡ ꯂꯪꯖꯟꯗꯅ ꯈꯣꯠꯆꯟꯗꯅ ꯇꯧꯔꯒ ꯑꯩ ꯏꯆꯥꯁꯤꯡꯗꯨꯅ ꯄꯤꯆꯛ ꯄꯤꯆꯛꯁꯤꯡꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯅꯨꯡ ꯄꯥꯟꯗꯅꯕ ꯑꯩꯅ ꯆꯦꯟꯕ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯃꯌꯥꯝꯗꯣ ꯑꯩ ꯎꯔꯨꯕꯗ ꯉꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯑꯩ ꯀꯟꯗꯦꯝ ꯇꯧꯏ ꯑꯁꯤꯒꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯁꯦ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯜꯂꯒ ꯃꯇꯤꯛ ꯆꯥꯕ ꯄꯅꯤꯁꯃꯦꯟ ꯄꯤꯍꯟꯖꯅꯤꯡꯏ ꯀꯔꯤ ꯃꯔꯝꯒꯤ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯗꯨꯀꯥꯟꯗ ꯅꯨꯡ ꯂꯪꯖꯟꯕ ꯗꯨꯀꯥꯟ ꯊꯨꯒꯥꯏꯕ ꯗꯨꯀꯥꯟꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁ ꯃꯥꯡꯍꯟꯕ ꯒꯥꯔꯤ ꯃꯩ ꯊꯥꯕ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯉꯒ ꯊꯣꯡ ꯊꯨꯒꯥꯏꯗ꯭ꯔ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯉꯒ ꯌꯨꯝꯒꯤ ꯄꯣꯠꯆꯩ ꯊꯨꯒꯥꯏꯕ ꯏꯆꯥꯁꯤꯡꯗꯨꯅ ꯂꯣꯠꯐꯝ ꯂꯩꯇꯗꯅ ꯅꯨꯡ ꯃꯌꯥꯝ ꯂꯪꯉꯛꯄꯗꯨꯗ ꯏꯆꯥꯁꯤꯡꯗꯨꯅ ꯀꯥꯡꯒꯗ ꯄꯤꯆꯛ ꯄꯤꯆꯛꯁꯤꯡꯗꯨꯅ ꯀꯥꯡꯒꯗ ꯂꯣꯠꯇꯅ ꯂꯩꯕ ꯏꯃꯥꯅ ꯄꯥꯈꯠꯇꯅ ꯏꯁꯤꯡ ꯊꯥꯅꯗꯅ ꯂꯩꯕ ꯑꯁꯤꯒꯨꯝꯕ ꯃꯔꯝ ꯆꯥꯗꯕ ꯃꯔꯝ ꯂꯩꯇꯅ ꯊꯣꯡ ꯍꯥꯏꯗꯤ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯑꯩ ꯊꯣꯛꯍꯟꯅꯤꯡꯗꯦ ꯑꯃꯁꯨꯡ ꯃꯇꯨꯡꯗ ꯊꯣꯛꯍꯟꯕꯤꯒꯅꯨ ꯑꯗꯨꯒ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯃꯇꯤꯛ ꯆꯥꯕ ꯄꯅꯤꯁꯃꯦꯟ ꯄꯤꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯑꯄꯤꯜ ꯇꯧꯖꯔꯤ